Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjeri ngasisu mahausangom Nuja Thoibi kontra suba tangkak amo puduna lakjeri mayam punna taminarasi Leksembana kaurido kumde lainja yam thuna kadudagi thoraklaga leksembagi makotto pairaga chungba kari wai tawduna hairakle da leksemba minute ranga dangai airport photo de chapminausi ai bodam chana khorang na ngairam gadi madi mawngam ne ai lagdadi chatlore haibigi so bera lai pedati da leksemba nangam te help tawbi ai na pariba pot sida moiraso iba ngambre yengse bangtharo Lain jasu leksemba ki mangtharaga chatkre leksemba lain jaga gari thodokibado uraga sonel so nokfe tawna yengduna leihawri asomna minute tara mukta ngai selakpaduda ahenba mayamba bu themba yamba themle punsiba so yamba kawba leite asomda leksemba so gari do full speed ani thawri do lain jari pung yenga yengaga mapido taba lepte machinna so mathong maram khangda pangsona solakle damcha nang chalam gad Aigi pamuna thamjaba posaksimadi damchada khudol tamchaki hey so aibu damchaga ai kam tadi thengna biuba lain jale semba da mo ansela dona dale semba khar thuna thobiuba mini tara khakta ngai re le semba so lain jage pau kompi da ba makai thauduna lakle ahen ba sumayam bagi matau du ngai jade adoba minute manga mukta ngai selak padoda ahen ba punsiba geleng jumdoda makhotuna paraduna Dato, jangan siba, matam siya dre. Itay mo dula ko mandre. Henba, minute kaya dengar ga. Minute marimu dengar re. Pun siba da puk hawgat le, ado gamana pa ma box machado da munning na duna. Ay na nafamda, damlam gi kan ba kodol se, damlam da na jet padar mali. Pun siba henba don sila duna. Henba, jangan sila. Nangin natay mo do, lakad ako mandre. Asi hayam laga punsibado gam chatkre ahen ba sumayambagi matung inakre check post tuda check tawhalaga nupa ani do so manung jangkre leksemba galang jaga suyok sila e lai jadi gari dagi kumtharaga chinsenkre leksemba so gari do mapam chana khamlam laga punsibado call taw lai jaso check post tuga wari haipet sanaraga manung do chinsila e departure leri badom do da amuk yeng punsiba yawba ode Airport ahan balang panaga oire laija chapting na leplaga akoy bado sungko yang yengduna le som da punsiba so like karam badagi steer ahan bado da khong thangi hek tawbaga phone lak bado da khong do khangan handok laga kutta paiba phone do receive tawri bai nang flap dong ba laija khoni lai kai habina le semba nang laija ga thanglar ba laija do chin khrabani le semba ge wa do da bado punsiba masad harang man kiduna bai angang lai haira Hoy mi, nang kadai da lerino. Leksemba, nui mapam le ngangan. Ay lai leksemba. Asiyay na hino punsiba flight tong da bichen thorakle. Asom da lain jaso khongpam leng da lepi tanjado da flight pai bagi makol na matara e. Lai ja lepam badagi gyan khangta tai. Yam thuna jen thora ima panda. Adoga paikat kriba flight to da yeng laga o khong nangkap le. Damcha, nang nungay na layo ko. Nakok pawag chikta boy. Chalam dai phawa nuksi banangi saktam toba phangdana de hori ko idi damcha nangai bo arau du ko mai pakna ai gi lang ta tek kai ta halo ko nangi ngang bachada damcha da bu khawra ngai ta da leiram ki ko damcha lainja makhadang ek phamtharaga mamai do makhut ani dona khumchilaga o khumna kaple Tanjana da lain jagi mamangda nupa ma perprap chang silak laga jab lepi aduga tapna kawrak le anga mamai khumchi laga kaplam ba lain jado khonjol da bada jab lepi aduga punsi badeng khala e lain ja mami to law thorak laga yam nakna damcha punsi basunok minok mi lain jagi langjum ani do paraga hagat helle aduga lain jagi makok to paraga phaching sendona jena konsenbe Lai jaso punsiba ke thabak doda mamai do opsilaga hik kap le punsiba so lai joge makok doda tapna nan thabiraga lai jobu thembirak le kap kana se kai kapelo jalam dai se da nangi pido ai gi mi chida hangan ai nangi pirang deng naga chatpangam lo yenga
ꯂꯥꯏꯟꯗꯨꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯊꯥꯗꯒꯤ ꯇꯞꯅ ꯊꯧꯔꯛꯂꯤ ꯑꯗꯨꯒ ꯄꯨꯟꯁꯤꯕꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯐꯨꯔꯤꯠ ꯖꯦꯀꯦꯠꯀꯤ ꯄꯣꯀꯦꯠꯇꯒꯤ ꯉꯁꯥꯏꯒꯤ ꯕꯣꯛꯁ ꯃꯆꯥꯗꯨ ꯂꯧꯊꯣꯔꯛꯂꯒ ꯍꯥꯡꯗꯣꯛꯏ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯂꯥꯏꯟꯗꯨꯒꯤ ꯉꯛꯁꯝꯗꯨꯗ ꯁꯤꯕꯤꯔꯛꯂꯤ ꯂꯥꯏꯟꯗꯨꯁꯨ ꯏꯉꯛꯉꯛꯅ ꯂꯤꯛꯇꯨ ꯄꯥꯏꯈꯠꯂꯒ ꯃꯦꯗꯜꯗꯨꯗ ꯊꯥꯔꯤꯕ ꯃꯤꯡꯗꯨ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯃꯤꯡꯅꯤ ꯏꯔꯤꯕꯗꯨ ꯂꯥꯏꯟꯖꯥꯏꯅ ꯐꯖꯅ ꯍꯛꯇꯨꯅ ꯊꯥꯏ ꯄꯨꯟꯁꯤꯕ ꯃꯦꯗꯜꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯤ ꯑꯉꯥꯡ ꯂꯤꯛꯁꯦ ꯅꯪꯒꯤ ꯅꯁꯥꯗ ꯁꯥꯒꯣꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤꯀꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯂꯩꯔꯤ ꯅꯪꯕꯨ ꯁꯦꯟꯅꯕꯤꯔꯤꯅ ꯈꯜꯂꯨ ꯂꯤꯛꯁꯦ ꯅꯪꯒꯤ ꯗꯥꯝꯆꯥꯃꯛꯅꯤ ꯈꯜꯂꯒ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨꯀꯣ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯟꯖꯁꯨ ꯂꯤꯛꯇꯨꯗ ꯌꯦꯡꯂꯒ ꯀꯞꯂꯤ ꯍꯥꯏꯔꯛꯂꯤ ꯗꯥꯝꯆꯥ ꯑꯩꯅ ꯂꯤꯛꯁꯦ ꯁꯤꯔꯒ ꯌꯨꯝꯗꯨꯗ ꯀꯃꯥꯏꯅ ꯂꯩꯅꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏꯅ ꯈꯪꯂꯒ ꯂꯤꯛꯁꯦ ꯀꯗꯥꯏꯗꯩꯅꯣ ꯁꯨꯛꯇꯦꯟ ꯍꯪꯉꯛꯀꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯏꯟꯗꯣꯝꯆꯥꯅ ꯂꯤꯛꯁꯦ ꯃꯨꯟꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯗꯥꯝꯆꯥ ꯂꯤꯛꯁꯦ ꯑꯩꯒꯤ ꯉꯛꯁꯝꯗ ꯁꯤꯗ꯭ꯔꯁꯨ ꯆꯦꯛꯁꯤꯟꯅ ꯊꯝꯒꯦꯀꯣ ꯄꯨꯟꯁꯤꯕꯗ ꯍꯣꯏ ꯍꯥꯏꯕꯒ ꯃꯉꯛꯇꯨ ꯅꯪꯂꯛꯂꯤ ꯑꯍꯦꯟꯕꯒ ꯂꯩꯁꯦꯝꯕꯒꯗꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯞꯂꯝꯕꯗꯒꯤ ꯄꯨꯟꯁꯤꯕ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯍꯦꯟꯕ ꯇꯨꯡꯗꯒꯤ ꯈꯔ ꯀꯞꯅ ꯂꯥꯎꯅꯔꯗꯤ ꯌꯥꯔꯦ ꯇꯥꯆꯧ ꯑꯦꯌꯔꯄꯣꯔꯠꯁꯦ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯦꯀꯣ ꯍꯣꯏꯅꯦ ꯅꯣꯏ ꯑꯅꯤꯒꯤꯁꯤꯗꯤ ꯐꯤꯂꯝꯒ ꯃꯥꯜꯂꯤꯅꯦ ꯂꯥꯏꯖꯗꯤ ꯀꯥꯏꯗꯅ ꯈꯤꯇꯪ ꯍꯟꯗꯣꯛꯈꯤ ꯄꯨꯟꯁꯤꯕꯗꯤ ꯑꯅꯤꯗꯨꯅ ꯍꯥꯏꯔꯤꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ ꯂꯥꯏꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯑꯉꯥꯡ ꯅꯍꯟꯒꯅꯨꯀꯣ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯪ ꯗꯥꯝꯆꯥꯕꯨ ꯉꯥꯏꯔꯝꯃꯨ ꯂꯥꯏꯟꯗꯨꯁꯨ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯕꯣꯛꯁ ꯃꯆꯥꯗꯨ ꯍꯥꯡꯗꯣꯛꯂꯒ ꯒ꯭ꯂꯥꯁ ꯆꯟꯕ ꯃꯅꯨꯡꯗꯅ ꯕ꯭ꯂꯦꯛ ꯀꯣꯠ ꯂꯤꯠꯄ ꯅꯨꯄꯥ ꯑꯃꯒ ꯔꯦꯗ ꯃꯆꯨꯒꯤ ꯐ꯭ꯔꯣꯛ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯒ ꯈꯨꯠ ꯁꯝꯖꯤꯟꯅꯔꯒ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯈꯥꯗꯅ ꯂꯞ ꯊꯥꯕ ꯁꯣ ꯄꯤꯁ ꯑꯃ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯄꯨꯟꯁꯤꯕꯗ ꯄꯤꯔꯛꯂꯤ ꯗꯥꯝꯆꯥ ꯁꯤꯁꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯃꯥꯒ ꯄꯄꯥꯒꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯣꯏꯕ ꯆꯠꯄꯗ ꯑꯩꯈꯣꯏ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯑꯩꯅ ꯂꯩꯍꯟꯕꯅꯤ ꯑꯁꯤꯒꯤ ꯂꯞ ꯊꯥꯕ ꯁꯣꯠꯄꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛꯅꯤ ꯑꯗꯨꯅ ꯗꯥꯝꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗꯥꯝꯆꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯑꯩꯒꯤ ꯂꯨꯅ ꯊꯝꯖꯕ ꯄꯣꯠꯁꯛꯁꯦ ꯉꯁꯤꯗꯒꯤ ꯗꯥꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨꯀꯣ ꯗꯥꯝꯆꯥ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯣ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯁꯣꯄꯤꯁꯇꯨ ꯂꯥꯏꯖꯗꯒꯤ ꯃꯈꯨꯠꯇꯨꯅ ꯂꯧꯔꯒ ꯃꯈꯨꯠꯅ ꯑꯃꯅ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯗꯨꯅ ꯃꯊꯥꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟꯕꯤꯔꯒ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯂꯤ ꯑꯉꯥꯡ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒ ꯀꯔꯝ ꯆꯠꯁꯤꯒꯦꯕ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦ ꯑꯉꯥꯡ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯦꯟꯕꯗꯣ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯂꯒ ꯗꯥꯆꯧ ꯀꯥꯔꯟ ꯇꯧꯅꯨꯀꯣ ꯕꯦꯒꯀ ꯂꯣꯏꯅ ꯗꯦꯜꯂꯤ ꯌꯧꯔꯝꯃꯅꯤ ꯐ꯭ꯂꯥꯏꯠꯇꯣ ꯅꯪꯗꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯅꯨꯄꯤ ꯃꯃꯥꯡꯗ ꯙꯞꯀ ꯇꯧꯗꯅ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯑꯍꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯄꯨꯟꯁꯤꯕꯒꯤ ꯃꯊꯥꯗꯒꯤ ꯇꯞꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯄꯦꯔꯤ ꯇꯧꯗꯨꯅ ꯗꯥꯝꯆꯥ ꯀꯥꯔꯟ ꯉꯥꯡꯒꯅꯨꯁꯦ ꯐꯖꯅ ꯆꯠꯂꯨꯀꯣ ꯗꯥꯝꯆꯥ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯃꯩ ꯌꯥꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯑꯣꯐ ꯂꯩꯔꯤꯗꯣ ꯄꯨꯟꯁꯤꯕꯗ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯑꯗꯨꯒ ꯂꯥꯏꯟꯖꯅ ꯄꯤꯔꯛꯄ ꯁꯣꯄꯤꯁꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯑꯉꯥꯡ ꯃꯃꯥꯅ ꯅꯨꯡꯁꯤꯅ ꯅꯪꯒꯤꯗꯃꯛ ꯂꯩꯔꯝꯕ ꯄꯣꯠꯁꯛꯁꯦ ꯅꯪꯃꯛꯅꯤ ꯈꯟꯅ ꯑꯩꯒꯤ ꯊꯥꯅꯨꯡꯁꯤꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯂꯥꯏꯟꯖꯒꯤ ꯃꯀꯣꯛꯇꯨ ꯆꯤꯡꯁꯤꯜꯂꯒ ꯃꯅꯝ ꯅꯝꯕꯤ ꯑꯗꯨꯒ ꯂꯥꯏꯕꯛꯇꯨꯗ ꯑꯃꯨꯛ ꯆꯨꯞꯄꯤ ꯑꯗꯨꯒ ꯂꯥꯏꯟꯖꯒꯤ ꯃꯄꯤꯗꯨ ꯑꯃꯨꯛ ꯇꯩꯊꯣꯛꯄꯤꯔꯤ ꯂꯥꯏꯟꯖꯒꯤ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯄꯤꯔꯗꯨꯅ ꯃꯥꯒꯤ ꯃꯌꯥꯗꯨꯅ ꯈꯤꯇꯪ ꯆꯤꯛꯏ ꯄꯨꯟꯁꯤꯕꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯃꯃꯥꯅ ꯃꯆꯥꯗ ꯆꯠꯂꯝꯗꯥꯏꯗ ꯃꯅꯝ ꯅꯝꯕꯤꯕꯒꯤ ꯃꯑꯣꯡꯗꯨꯅꯤ ꯄꯨꯟꯁꯤꯕ ꯂꯥꯏꯖꯗ ꯃꯃꯤꯠ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯥꯏꯟꯖꯒꯤ ꯃꯈꯨꯠꯇꯨ ꯈꯪꯆꯦꯠ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯂꯤ ꯑꯉꯥꯡ ꯆꯠꯂꯨꯈꯤꯒꯦꯀꯣ ꯂꯥꯏꯟꯖꯁꯨ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯟꯖꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯅꯤꯡꯗ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯟꯖꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯅꯤꯡꯗ ꯊꯥꯗꯣꯔꯛꯂꯒ ꯃꯃꯥꯏꯗꯨ ꯐꯠꯂꯩꯊꯣꯛꯑꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯒ ꯈꯨꯕꯤꯒꯅ ꯃꯃꯤꯠꯇꯒꯤ ꯄꯤꯗꯨ ꯇꯩꯊꯣꯛꯅ ꯈꯣꯡꯊꯥꯡꯗꯨ ꯒꯝ ꯊꯥꯡꯈ꯭ꯔꯦ ꯂꯥꯏꯟꯖꯁꯨ ꯄꯨꯟꯁꯤꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯍꯦꯟꯕꯁꯨ ꯂꯩꯁꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯗꯥꯝꯕ ꯆꯠꯂꯨꯈꯤꯒꯦ ꯏꯇꯩꯃ ꯆꯠꯂꯨꯈꯤꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯂꯥꯏꯟꯖꯁꯨ ꯆꯨꯝꯕꯥꯜ ꯊꯣꯡꯗꯗꯤ ꯍꯥꯏꯕ ꯉꯝꯖꯗ ꯃꯀꯣꯛꯇꯨ ꯅꯝꯂꯛꯂꯤ ꯑꯍꯦꯟꯕꯁꯨ ꯃꯈꯨꯠ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯆꯦꯛꯄꯣꯁ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯑꯃꯨꯛꯇꯪꯗꯤ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯃꯥꯒꯤ ꯉꯥꯡꯇꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯃꯃꯥꯏꯗꯨ ꯄꯂꯩꯊꯣꯛꯂꯒ ꯆꯪꯈ꯭ꯔꯤ
ꯂꯥꯏꯗꯁꯨ ꯄꯨꯟꯁꯤꯕꯕꯨ ꯎꯈꯤꯗꯕꯒ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯊꯝꯂꯒ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯕꯨ ꯊꯦꯝꯕꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯐ꯭ꯂꯥꯏꯠ ꯇꯣꯡꯂꯤꯕꯗꯨ ꯁꯪꯁꯥꯔ ꯑꯃꯗꯅꯤ꯫ ꯂꯥꯏꯖꯅ ꯄꯤꯔꯛꯄ ꯁꯣꯄꯤꯁꯇꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯍꯦꯟꯕ ꯃꯌꯥꯝꯕꯗ ꯌꯦꯡꯂꯗꯨꯅ "ꯏꯁ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯀꯣ. ꯑꯣ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯀꯣꯏꯅꯕꯒ ꯑꯩꯒꯤ ꯏꯌꯥꯝꯕꯁꯦ ꯉꯥꯎꯔ ꯆꯠꯈꯤꯕ ꯇꯥꯔꯦ." ꯄꯨꯟꯁꯤꯕ ꯑꯍꯦꯟꯕꯗ ꯐꯩꯅꯦꯡꯂꯛꯏ, ꯑꯍꯦꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯌꯥꯝꯕꯕꯨ ꯂꯛꯅꯔꯛꯂꯤ꯫ "ꯀꯞꯄꯒ ꯌꯥꯝ ꯍꯩꯔꯝꯃꯤꯅ ꯈꯣꯏꯗꯥꯖꯧꯁꯦ." "ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯤ, ꯅꯪꯒꯤꯁꯨ ꯂꯥꯛꯈꯤꯅꯤ. ꯃꯤ ꯌꯥꯝ ꯅꯣꯛꯅꯒꯅꯨꯀꯣ, ꯆꯨꯔꯨꯡꯉꯦ ꯍꯥꯏꯕꯅꯤ." "ꯄꯥꯝꯖꯗꯤ ꯅꯪꯒꯤ ꯈꯨꯡꯒꯥꯎꯁꯤꯗꯤ, ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣꯏ." "ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯉꯝꯕ ꯑꯣꯏꯌꯨ. ꯍꯌꯦꯡꯋꯥꯏ ꯀꯧꯅꯒꯨꯝꯁꯤꯀꯣ ꯍꯦꯟꯕ." "ꯍꯣꯏ ꯃꯤꯗꯥ ꯆꯥꯎ." ꯑꯁꯣꯝꯗ ꯂꯩꯁꯦꯝꯕꯒ ꯂꯥꯏꯖꯒꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯂꯥꯏꯖꯅ ꯀꯞꯂꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯂꯩꯁꯦꯝꯕ ꯂꯥꯏꯖꯅ ꯀꯞꯂꯤꯕꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯦꯝꯕꯤꯔꯛꯂꯤ꯫ "ꯂꯥꯏꯖ, ꯅꯪ ꯅꯀꯣꯛꯇꯨ ꯆꯤꯛꯑꯅꯤ ꯀꯞꯄꯗꯨꯗꯣ. ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯜꯂꯛꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗꯒ ꯀꯞꯄꯤꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯦꯝꯕꯅ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯜ ꯂꯧꯊꯣꯔꯛꯂꯒ ꯂꯥꯏꯖꯗ ꯄꯤ꯫ ꯂꯥꯏꯖꯁꯨ ꯔꯨꯃꯥꯜꯗꯨ ꯂꯧꯔꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯗ ꯋꯥ ꯉꯥꯡꯂꯛꯂꯤ꯫ "ꯗꯥ ꯂꯩꯁꯦꯝꯕ, ꯑꯩꯅ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯩ ꯗꯥꯝꯆꯥꯒ ꯊꯨꯡꯅꯒꯗꯧ ꯃꯥꯟꯗꯦ." "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯀꯤꯔꯤꯗꯨꯕꯣ? ꯅꯪꯁꯨ ꯃꯤꯅꯤ ꯂꯥꯏꯖ. ꯅꯪꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯃꯣꯏꯅ ꯅꯪꯕꯨ ꯎꯁꯤꯠꯇꯕꯗꯣ ꯁꯨꯝ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯤ." "ꯗꯥ ꯂꯩꯁꯦꯝꯕ, ꯃꯣꯏꯅ ꯑꯩꯕꯨ ꯍꯦꯛ ꯍꯦꯛ ꯐꯨꯏ." "ꯃꯤꯕꯨ ꯄꯪꯐꯨ ꯐꯨꯕ ꯌꯥꯕ ꯅꯠꯇꯦꯗ. ꯅꯍꯥꯟꯗꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯤ ꯃꯃꯥ ꯔꯤꯇꯨꯗꯣ." "ꯂꯥꯏꯖ, ꯅꯪꯒ ꯄꯨꯟꯁꯤꯕꯒ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯃꯣꯏꯗꯤ ꯈꯪꯂꯝꯒꯅꯤꯅ ꯈꯜꯂꯤ. ꯅꯦꯟꯁꯤꯅ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯍꯪꯂꯛꯑꯁꯨ ꯑꯁꯦꯡꯕ ꯑꯗꯨꯝ ꯈꯨꯝꯃꯨ, ꯀꯤꯔꯨꯅꯨ. ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯅꯪꯁꯨ ꯁꯠ ꯁꯠ ꯈꯨꯝꯃꯨ. ꯃꯣꯏꯒꯤꯗꯨꯅ ꯁꯨꯝ ꯂꯩꯔꯗꯤ ꯅꯪ ꯌꯥꯔꯔꯣꯏ. ꯅꯪꯁꯨ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯌꯨ ꯂꯥꯏꯖ." ꯂꯥꯏꯖꯁꯨ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯤꯗꯣ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯦ꯫ ꯃꯨꯟꯅ ꯇꯥꯔꯒ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ꯫ "ꯆꯨꯝꯃꯤ ꯗꯥ ꯂꯩꯁꯦꯝꯕ ꯅꯪ ꯍꯥꯏꯗꯣ. ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ. ꯑꯩꯁꯨ ꯃꯤꯅꯤ. ꯑꯩꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯊꯣꯛꯑꯗꯤ ꯃꯃꯥ ꯄꯄꯥꯒꯤ ꯂꯃꯟ ꯈꯨꯝꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ. ꯑꯩ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯗꯕ ꯌꯥꯗꯦ." ꯂꯥꯏꯖꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯂꯩꯁꯦꯝꯕꯅ "ꯂꯥꯏꯖ, ꯂꯥꯏꯖꯧ, ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ?" ꯂꯩꯁꯦꯝꯕꯅ ꯀꯧꯔꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯈꯪꯇ ꯇꯥꯏ꯫ "ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯩꯁꯦꯝꯕ. ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯗ꯭ꯔꯣ?" "ꯇꯥꯔꯅꯤ ꯗꯥ ꯂꯩꯁꯦꯝꯕ. ꯑꯩ ꯇꯨꯃꯤꯟ ꯂꯩꯊꯣꯛꯑꯔꯣꯏ." "ꯑꯗꯨꯅꯤꯗꯅꯦ ꯆꯜꯁꯤꯗꯤ. ꯊꯧꯅꯥ ꯂꯩꯒꯗꯧꯅꯤ. ꯈꯪꯗꯦ, ꯑꯩꯈꯣꯏ ꯕꯕꯥꯒ ꯑꯩꯒꯁꯨ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯂꯩꯔꯣꯏꯗꯧꯔꯤ." "ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯗꯥ ꯂꯩꯁꯦꯝꯕ?" "ꯑꯩꯁꯨ ꯃꯈꯥ ꯇꯝꯊꯕꯒꯤꯅꯤ, ꯑꯗꯨꯒ ꯕꯕꯥꯅ ꯊꯕꯛꯀꯤꯅꯤ." ꯂꯥꯏꯖꯗꯨ ꯅꯨꯡꯉꯥꯏꯇꯅ "ꯅꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯅꯤ. ꯑꯩ ꯏꯊꯟꯇ ꯉꯥꯏꯍꯧꯔꯅꯤꯀꯣ ꯗꯥ ꯂꯩꯁꯦꯝꯕ. ꯃꯔꯛ ꯃꯔꯛꯇ ꯌꯨꯝꯗ ꯊꯣꯔꯛꯇꯣꯏꯁꯤꯗꯤ ꯂꯥꯏꯖ, ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨꯗ. ꯑꯩꯈꯣꯏ ꯐꯣꯟ ꯄꯥꯏꯅꯔꯤꯁꯤꯗꯤ, ꯅꯨꯡꯇꯤꯒꯤ ꯄꯥꯎ ꯐꯥꯎꯅꯗꯣꯏꯁꯤꯗꯤ." ꯑꯅꯤꯗꯨ ꯍꯥꯏꯅ ꯂꯥꯛꯄꯅ ꯂꯥꯏꯖ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯂꯥꯏꯖꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯇꯨꯐꯛ ꯇꯨꯐꯥꯏꯖꯟꯅ ꯇꯞꯅ ꯇꯞꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯔꯤꯇꯨꯗꯨ ꯂꯥꯏꯖ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯈꯣꯟꯖꯦꯜ ꯄꯨꯔꯞꯅ ꯂꯥꯎꯔꯛꯂꯤ꯫ "ꯍꯩ, ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯝꯗꯈꯩ." ꯂꯥꯏꯖꯁꯨ ꯉꯁꯤꯗꯤ ꯈꯨꯝꯕꯝ ꯈꯪꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯦꯟꯁꯤꯗ ꯂꯥꯏꯖꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄ꯭ꯔꯥꯟ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯅꯦꯟꯁꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯋꯥꯏ ꯂꯨꯇꯣꯟꯗꯒꯤ ꯂꯥꯛꯂꯛꯂꯤ꯫ "ꯅꯪ ꯄꯨꯟꯁꯤꯕꯒ ꯀꯣꯏꯅꯕ ꯀꯌꯥꯝ ꯀꯨꯏꯔꯦ?" ꯂꯣꯠꯄ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯤ, ꯆꯦꯟꯐꯝꯁꯨ ꯂꯩꯇ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯉꯁꯥꯏ ꯂꯩꯁꯦꯝꯕꯅ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯄꯗꯣ ꯃꯊꯧ ꯇꯧꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯔꯣꯏ ꯍꯥꯏꯗꯗꯤ ꯍꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯌꯥꯝ ꯀꯥꯛꯅ ꯈꯨꯝꯂꯛꯂꯤ꯫ "ꯀꯨꯏꯔꯦ ꯈꯪꯅꯕ. ꯑꯩ ꯗꯥꯝꯆꯥ ꯊꯤꯟꯗꯣꯛꯄ ꯑꯦꯌꯥꯔꯄꯣꯔꯠꯇ ꯆꯠꯂꯨꯕꯅꯤ." ꯔꯤꯇꯨꯗꯨ ꯅꯦꯟꯁꯤꯅ ꯄꯥꯎ ꯇꯝꯕꯗꯣ ꯊꯥꯖꯔꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯃꯆꯤꯟꯃꯛꯅ ꯍꯥꯏꯔꯛꯄꯗꯨꯗ "ꯀꯔꯤ ꯍꯥꯏꯕ ꯂꯥꯏꯖ? ꯀꯌꯥꯅ ꯇꯧꯕ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ? ꯑꯦꯌꯥꯔꯄꯣꯔꯠꯇꯒ ꯆꯠꯂꯨꯏꯅꯦ ꯍꯥꯏꯅꯦ?" "ꯍꯦ ꯂꯝꯖꯥ ꯁꯥꯔꯥ, ꯅꯪ ꯍꯥꯠꯇꯣꯛꯄꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯅꯍꯥ? ꯏꯃꯥ ꯑꯩꯅ ꯍꯥꯏꯗꯣ ꯆꯨꯝꯗ꯭ꯔꯣ? ꯅꯪ ꯌꯥꯝ ꯊꯥꯖꯈꯤꯗꯕꯗꯣ. ꯑꯁ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ. ꯑꯩꯅ ꯉꯁꯥꯏꯅ ꯑꯦꯌꯥꯔꯄꯣꯔꯠꯇ ꯆꯠꯁꯦꯅ ꯍꯥꯏꯗ꯭ꯔꯣ?" ꯔꯤꯇꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯗꯣꯝꯕꯤꯗꯨꯅ ꯂꯥꯏꯖꯒꯤ ꯃꯃꯤꯠ ꯃꯄꯥꯗꯨꯗ ꯊꯤꯜꯂꯒ "ꯍꯣꯏ ꯏꯕꯦꯝꯃ, ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯕꯨ ꯍꯦꯟꯃꯟꯗ꯭ꯔꯣ? ꯃꯤꯅꯥꯏꯅꯕꯤ ꯅꯪꯅ ꯃꯤꯒꯤ ꯅꯤꯡꯊꯧꯗꯨꯕꯨ ꯇꯔꯥꯏ ꯇꯔꯥꯏ ꯈꯟꯕꯤꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯅꯪꯕꯨ ꯀꯩꯁꯨ ꯂꯧꯕꯤꯔꯣꯏꯅꯦꯍꯦ. ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯗꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯍꯣꯡꯗꯣꯛꯅꯦ." ꯂꯥꯏꯖꯁꯨ ꯍꯟꯗꯦ, ꯉꯁꯤꯗꯤ ꯐꯠ ꯈꯨꯝꯂꯛꯂꯤ꯫ "ꯅꯤꯡꯊꯧ ꯃꯥꯕꯨ ꯑꯩꯅ ꯄꯥꯝꯖꯔꯨꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯨꯕ ꯅꯠꯇꯦ. ꯃꯤꯅꯥꯏꯅꯨꯕꯤ ꯑꯩꯕꯨ ꯅꯤꯡꯊꯧ ꯃꯥꯅ ꯇꯥꯟꯅꯖꯕꯅꯤ. ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ
ꯂꯩꯁꯥ ꯇꯝꯕꯤ ꯂꯩꯔꯥꯡ ꯑꯣꯏꯔꯕꯁꯨ ꯂꯥꯏꯗ ꯀꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅꯗꯕꯅꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯔꯝꯕꯒꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄꯅꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯁꯤꯃꯗꯤ ꯍꯣꯡꯗꯣꯛꯂꯔꯣꯏ ꯊꯤꯡꯒꯗꯕ ꯀꯅꯥꯅꯣ ꯃꯇꯤꯛ ꯂꯩꯔꯗꯤ ꯊꯣꯔꯛꯑꯣ ꯊꯦꯡꯅꯔꯒꯦꯅ ꯉꯥꯏꯔꯕꯅꯦ ꯑꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯈꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯂꯥꯏꯖꯒꯤ ꯃꯑꯣꯡꯗꯨꯗ ꯅꯦꯟꯁꯤꯒ ꯔꯤꯇꯨꯒꯗꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯦꯟꯁꯤꯗꯨ ꯀꯟꯅꯒ ꯂꯥꯎꯔꯛꯂꯦ ꯍꯦꯛ ꯅꯪ ꯌꯥꯝ ꯍꯧꯕꯩ ꯋꯥꯔꯣ ꯂꯩꯔꯝꯃꯣ ꯈꯪꯅꯤ ꯅꯪ ꯉꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯦꯟꯁꯤꯗꯨ ꯂꯥꯏꯖꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯠꯂꯛꯂꯦ ꯂꯥꯏꯖꯁꯨ ꯊꯣꯡꯗ ꯊꯤꯡꯖꯤꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯦꯟꯁꯤꯅ ꯆꯪꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯤ ꯂꯥꯏꯖ ꯊꯧꯁꯥꯗꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯥꯡꯗꯨꯗ ꯂꯦꯞꯄꯤ ꯅꯥꯎꯕꯗꯨꯁꯨ ꯂꯥꯏꯖ ꯎꯕꯗ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ ꯅꯦꯟꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯕꯨ ꯁꯥꯐꯨ ꯀꯟꯅ ꯏꯜꯂꯤ ꯂꯥꯏꯖ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯇꯥꯏ ꯅꯪ ꯄꯨꯟꯁꯤꯕꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯍꯥꯏ ꯅꯄꯨꯟꯁꯤꯗ ꯀꯟꯕꯤꯒꯦ ꯂꯥꯏꯖꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯅꯦꯟꯁꯤꯗ ꯃꯃꯤꯠꯀꯗꯨ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯏꯆꯦ ꯑꯩꯁꯨ ꯃꯤꯅꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗ ꯀꯩꯒꯤꯅꯣ ꯏꯆꯦꯅꯁꯨ ꯌꯥꯝ ꯆꯥꯛꯂꯤꯗꯨꯕꯣ ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯊꯃꯣꯏꯗ ꯁꯪꯈ꯭ꯔꯕ ꯃꯆꯨꯅꯤ ꯀꯅꯥꯝꯇꯅ ꯃꯨꯊꯠꯄ ꯉꯝꯂꯣꯏ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯋꯥꯈꯜꯕꯨ ꯈꯟꯒꯅꯨ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯉꯝꯒꯗꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇꯦ ꯅꯦꯟꯁꯤꯗ ꯄ꯭ꯔꯟ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯦꯟꯁꯤꯅ ꯂꯥꯏꯖꯒꯤ ꯂꯨꯈꯝꯒꯤ ꯁꯪꯗꯨ ꯄꯥꯏꯔꯒ ꯐꯃꯨꯡꯗꯨꯗ ꯅꯝꯁꯤꯜꯂꯤ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯁꯝꯗꯨ ꯐꯣꯏꯕ ꯍꯧꯔꯛꯂꯤ ꯅꯥꯎꯕꯁꯨ ꯐꯃꯥꯡꯗꯨꯗ ꯈꯣꯟꯖꯦꯜꯗꯨ ꯏꯄꯤꯛ ꯄꯤꯛꯅ ꯈꯣꯡꯗꯨꯅ ꯂꯩ ꯂꯥꯏꯖꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯦꯟꯁꯤꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨꯗ ꯄꯥꯏꯔꯒ ꯏꯟꯊꯣꯛꯀꯦ ꯇꯧꯕꯗ ꯉꯝꯗꯕꯗꯒꯤ ꯊꯣꯛ ꯑꯣꯟꯊꯣꯛꯈꯤ ꯂꯥꯏꯖꯅ ꯃꯊꯛꯇ ꯊꯪꯂꯒ ꯅꯦꯟꯁꯤꯅ ꯃꯈꯥꯗ ꯊꯪꯉꯤ ꯅꯦꯟꯁꯤꯗꯨ ꯑꯉꯥꯎꯕꯤꯗꯧꯅ ꯀꯣꯏꯂꯥꯎꯒ ꯂꯥꯎꯔꯤ ꯇꯟꯖꯥꯗꯨꯗ ꯔꯤꯇꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯔꯤꯇꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯅꯦꯟꯁꯤꯗꯨ ꯃꯈꯥꯗ ꯊꯪꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯔꯤꯇꯨꯗꯨ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯣꯏꯕꯥ ꯑꯁꯣꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨꯅꯦ ꯃꯤꯅꯥꯏ ꯅꯨꯕꯤꯁꯤꯅ ꯏꯆꯥꯁꯦ ꯍꯥꯠꯇꯣꯔꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯂꯥꯛꯑꯣ ꯍꯦ ꯃꯁꯤꯒꯤ ꯍꯨꯏꯅꯥꯎꯁꯤꯃꯁꯨ ꯈꯣꯡꯉꯤꯅꯦ ꯍꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯔꯤꯇꯨꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯐꯃꯥꯡꯗ ꯂꯩꯔꯤꯕ ꯅꯥꯎꯕꯕꯨ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯂꯪꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯃꯁꯝꯗ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯏ ꯅꯦꯟꯁꯤꯁꯨ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯂꯥꯏꯖꯕ ꯑꯃꯨꯛ ꯅꯝꯁꯤꯜꯂꯒ ꯃꯃꯥꯝꯆꯥ ꯆꯪꯗꯨꯅ ꯂꯥꯏꯖꯕ ꯃꯁꯝꯗ ꯐꯣꯏꯕꯅꯤ ꯂꯥꯏꯖꯒꯤ ꯃꯁꯥꯗꯨꯕꯨ ꯐꯨꯕꯅꯤ ꯇꯧꯔꯤ ꯅꯦꯟꯁꯤꯁꯨ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯂꯥꯏꯖꯕ ꯑꯃꯨꯛ ꯅꯝꯁꯤꯜꯂꯒ ꯃꯃꯥꯝꯆꯥ ꯆꯪꯗꯨꯅ ꯂꯥꯏꯖꯕꯨ ꯃꯁꯝꯕꯨ ꯐꯣꯏꯕꯅꯤ ꯂꯥꯏꯖꯒꯤ ꯃꯁꯥꯗꯨꯕꯨ ꯐꯨꯕꯅꯤ ꯇꯧꯔꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯥꯏꯖ ꯍꯤꯛ ꯀꯞꯂꯤ ꯔꯤꯇꯨꯗꯨ ꯃꯆꯤꯟꯗꯨꯁꯨ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤ ꯅꯪꯗ ꯍꯥꯜꯂꯒ ꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ ꯅꯪ ꯀꯅꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯒꯦ ꯍꯥ ꯊꯣꯏ ꯐꯨꯖꯤꯜ ꯑꯩꯅ ꯁꯦꯠ ꯐꯥꯎ ꯊꯥꯗ꯭ꯔꯤꯕ ꯑꯩꯒꯤ ꯆꯥꯗꯕꯨ ꯃꯤꯅꯥꯏ ꯅꯨꯕꯤ ꯅꯪꯅ ꯐꯨꯕ ꯌꯥꯕ꯭ꯔꯣ ꯎꯇꯝꯁꯨ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯂꯗꯨꯅ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯣ ꯎꯇꯝꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯅꯦꯟꯁꯤꯁꯨ ꯂꯥꯏꯖꯒꯤ ꯃꯁꯝꯗꯣ ꯈꯪꯊꯥ ꯊꯥꯗꯣꯛꯂꯒ ꯐꯃꯥꯡꯗꯨꯗ ꯂꯣꯡꯅ ꯇꯨꯝꯊꯈꯤ ꯑꯗꯨꯒ ꯀꯞꯁꯤꯟꯅꯤ ꯔꯤꯇꯨꯁꯨ ꯑꯗꯨꯃꯉꯥꯏ ꯂꯥꯏꯖꯗ ꯐꯨꯔꯝꯕꯗꯨ ꯂꯦꯞꯂꯒ ꯏꯜꯂꯤꯕ ꯐꯤꯗꯨꯒꯤ ꯐꯤꯖꯤꯟꯗꯨꯅ ꯐꯠ ꯄꯥꯏꯈꯠꯂꯒ ꯃꯃꯥꯏꯗ ꯐꯠ ꯊꯝꯂꯒ ꯀꯞꯁꯤꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯂꯤ ꯇꯣꯛꯑꯣ ꯍꯥꯏꯕꯅꯤꯅ ꯍꯩꯂꯣꯏꯕ ꯏꯆꯥ ꯊꯣꯛꯑꯦ ꯅꯪꯁꯨ ꯍꯥꯏꯔꯨꯔꯅꯨ ꯀꯩꯗꯧꯒꯦ ꯂꯥꯏꯖ ꯅꯪꯁꯨ ꯍꯦꯟꯃꯜꯂꯤꯅꯦ ꯅꯪꯒꯤ ꯅꯈꯥ ꯊꯥꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯔꯒ ꯅꯆꯦꯁꯤꯕꯨ ꯐꯨꯕ ꯍꯧꯅꯕ꯭ꯔꯣ ꯎꯇꯝꯁꯨ ꯅꯨꯄꯤ ꯑꯃꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯆꯦꯞ ꯂꯦꯞꯄꯤ ꯅꯣꯏꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ ꯋꯨ ꯋꯥ ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯈꯠꯅꯔꯤꯗꯨꯕꯣ ꯎꯇꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯦꯟꯁꯤꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯒꯤ ꯈ꯭ꯋꯥꯡꯗ ꯀꯣꯜꯂꯗꯨꯅ ꯌꯥꯝ ꯃꯥꯟꯅ ꯁꯦꯝꯂꯒ ꯍꯥꯏꯔꯛꯂꯤ ꯕꯕꯥ ꯂꯥꯏꯖꯁꯤ ꯅꯨꯄꯥ ꯀꯣꯏꯅꯔ ꯂꯩꯔꯝ ꯑꯗꯨꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯧꯖꯤꯛꯇꯒꯤ ꯅꯨꯄꯥ ꯀꯣꯏꯅꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯨꯕꯩꯅꯤ ꯃꯥꯅ ꯑꯩꯕꯨ ꯐꯃꯨꯡꯁꯤꯗ ꯅꯞꯁꯤꯜꯂꯒ ꯁꯝꯁꯦ ꯐꯣꯏꯔꯤꯅꯦ ꯎꯇꯝ ꯂꯥꯏꯖꯗ ꯌꯦꯡꯂꯛꯂꯤ ꯂꯥꯏꯖꯁꯨ ꯅꯦꯟꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯎꯇꯝꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯄꯨꯡꯄꯣꯝ ꯄꯣꯝꯂꯤ ꯑꯗꯨꯒ ꯃꯁꯝꯗꯨꯃꯁꯨ ꯄꯨꯡꯐꯥ ꯐꯥꯔꯤꯕꯅꯤ ꯔꯤꯇꯨꯁꯨ ꯀꯞꯁꯤꯟꯅꯔꯒ ꯅꯦꯟꯁꯤꯒꯤ ꯋꯥꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯤ ꯃꯣꯏꯕꯥ ꯑꯩꯁꯨ ꯐꯅ ꯀꯟꯅ ꯈꯥꯝꯕꯅꯤ ꯃꯈꯨꯠꯁꯦ ꯊꯥꯡꯗꯣꯛ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯆꯤꯁꯤꯗꯕꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯗꯧꯅ ꯐꯨꯕꯗꯨꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯂꯥꯏꯖꯗ ꯀꯞꯂꯤ ꯀꯀꯥ ꯑꯩ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯑꯩ ꯋꯥ ꯍꯪꯒꯦ ꯏꯁꯤꯡꯅ ꯈꯨꯝꯃꯨ ꯂꯥꯏꯖꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯛꯄꯗꯒꯤ ꯎꯇꯝꯅ ꯐꯠ ꯀꯛꯂꯒ ꯍꯥꯏꯔꯛꯄꯅꯤ ꯎꯇꯝ ꯅꯦꯟꯁꯤꯅ ꯀꯣꯜꯂꯤꯕꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇꯨꯗ ꯌꯥꯝ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯏ ꯂꯥꯏꯖꯁꯨ ꯎꯇꯝꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯨꯗ ꯃꯁꯥꯗꯨ ꯁꯨꯞꯆꯤꯜꯂꯒ ꯐꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯗ꯭ꯔ ꯗ꯭ꯔ ꯈꯞꯂꯒ ꯌꯦꯡꯂꯛꯂꯤ ꯎꯇꯝꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯐꯃꯨꯡꯗꯨꯗ ꯅꯝꯂꯒ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ ꯅꯅꯣꯝꯆꯥ ꯍꯣꯏ ꯅꯆꯦ ꯍꯣꯏꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯅꯪ ꯅꯆꯦꯗ ꯐꯨꯔꯤꯔꯣ
Lai jadu pude haibago makuk to hairakle masado ki banasu thak thak nikle mamai nu maso humang anapikari. Is makuk kaso hairi ni hey kaya dangam krabanu ni mase saklon yam yu ondori ni hey. Nang najere pude haibanadro natindu kumune hey. Udam da khanglaw lawrakpani lai ja sapring jong khali lai ja udam da kirop yeng laga. Podi kaka. Kay nang nei gi samse phoi bi banadro tu baba khutta su mayam pakli se ni. Nancy mama da mu ansila duna. Ma ai kok se chik pade aje. Hai yam naraban hei jaba doctor da sira. Ritu Nancy gi makutte gi samkhara du lawraga udam da yeng hali. Yengun hei wai ba asuk yam samse bu phoi singam dro. Simi hat la sungam ni ne mase. Tasing mamang kini Nancy na parin ba samdo lai ji gi makok da gi mana phoirak pani. Lai ji sa samda da yeng laga haija ba dingam jeda mamit da gi mapiu na sintharakle. Udam suri tu ga Nancy gan haiba do thajara do na. Phari nang na je da phude haiba do ayarag. Adubo ai wam khang thangi. Nang sing na pakum pi ga da lai ja. Wai kaka. Na je ga nan dum ja ga da nang nu pa koi nei hai se chumbra. Lai jadu kiro udam deng na dan hairakle. Chompi kaka. Kanano na bada. Pan si bani kaka. Lai jagi wadu taba do udam do khang saw galakle. Kariba. Tamo nan do gi machani pa pun si baga nanga. Hera. Ai na luna taw sida nang luna pa koi na raga leramba. Adu sumi gi achawa sangi machadu ga koi na ramba oiramba. Oiroi paroi da bada lamem hele ne nang. Asing haraga udam pharima bel to satok laga lai jada phat kalakle. Bel duna pan bada lai jaso pring chong khatle machina su khangai hairakle. Ai ma